Ming Tabir Kwaipum Nopu, Image TV Taram, October Rajesh Kumarna, Krumjari, Nasigi, Maruba Pauda, Mahut Minister Y. Kemsana, Salam Global Education Consultant Office, Hangdokre. Art Education and Child Rights ki matang da nawit humni chatagadawa international level conference sama ngasi hogdokre. Mahusagi ifut amasung khoyum nongdam kau mingthon ba laik ching phongkre loinana. Hotina control toriba Hodeida Port Israel warplane singna landakre. Napungoy pau lobirasi. Salam Global Education Consultant ki office ngasi Kwagaitel Bazar da leiba SBI building da Mahut Minister Yumnam Khemsan na hangdokre. Thoram aduda Mahut Minister Yumnam Khemsan Salam Global Education Consultant SGEC ki Coordinator A. Sivadas Sharma, Environment and Climate Change ki Director Dr. T. Brajakumar, RIMS ki Superintendent Professor Dr. N. Sanjeev, Padma Diagnostic Center ki Managing Director Dr. A. Vivekananda Amadi, Jawaharlal Nehru Manipur Dance Academy ki Director P. Vilasu Thoram aduda sarupyaki. Thoram aduga mai leina Salam Global Education Consultant ki Director Lanchan ba Salam na phongdorakpada Salam Global Education Consultant asi lamdam asidagi medical ki lamda mahimasing tamningba mahiroi singda angamba mateng phangwa ngamnanabagi wakalonda haudokpani loina Bangladesh ta leiba maming leiraba medical college singda lamdam asidagi mahiroi sing yamna laiba mawongda admission taunanaba singani Higher college sing asida admission tawagi process kuringbag Manipur gi consultant asina pangthokani hari loina lamdam asid thokliba irang asigi chaitheng phanglaba mahiroi singi oina free counseling amadi akhanaba facilities kayasu pigani hainasu mahakna makhatana phongdoki. Number 10, low and affordable tuition fees. Number 11, passing of MCI exam is very high comparing with other countries. Number 12, admission at top medical college of Bangladesh. 13, hostel with Indian menu. 14, 24/7 backup for any inquiries, inputs, feedbacks, etc. Last, free consultancy and free counseling. All Manipur Working Journalists Union Amjugi Makada Manipur Press Club the Hangliba Media Resource Center the Manipur Legislative Assembly Speaker Thokchom Satabratana Lyric Singh Kudol Tamkre Brahmapur Bhagyavati Lekai the Laiba Speaker Gi Sangai the Ngasi Ayuk Pangtokhiba Assembly Thoram Amada Speaker T.S. Satyabratana Amjugi President Bijoy Kakting Tabam the Lyric Singh Adu Kusina Kibani Infalgi Major Kulda Laiba Manipur Press Club the Chahi Asigi January Tarukta Manipuri Governor Anusia Wikena Hangdokhiba Media Resource Center Asigi Damak Assembly Secretary Laiba Lyric Amadi Maru Waiba Se Sang Singh PBO Haina Amjuna Speaker da Haijarubagi Matung Inna Ngasi Ahobo Oina Lyric Sing Asi Pirakpani Makata Nasu Lyric Amadi Che Chang Sing Kusina Kigani Hari Thoram Adumai Layana Amjugi President Bijoy Kakting Tabamna Hai Manipur gi Maramda Paumi Sing Maru Oina Mapandagi Lakpa Paumi Amasung Research Towningba Mahiroi Amadi Miyoi Singi Kudong Sananaba Media Resource Center Asi Hangkibani Speaker na Lyric Singh Kudol Tambirakpagidamak Thagat Pasu Phongdoki Ngasi Thoram Aduda Amjugi General Secretary A. Jiten Joint Secretary S. Sonia Manipur Press Club Secretary N. G. Sanjoy Amadi Members Singh to Charukaki Aduna Sigumba Media Resource Center Sigumba Panaba Mapung Haba Center Mumina Mohana with the Pangi for the Legislative Assembly Honorable Speaker former Working Journalists Union and Jumategi Hagas Art Education and Child Rights ki matang da namit humni chathagadaba malam gi thak ta pangthokpa conference ama ngasidagi hodokre North East Laiba Arkesna Tumpi Devi College of Education ki auditorium da chathariba conference asi Manipur University of Culture Arkesna Tumpi Devi College of Education amadi Thailand Surinda Laiba Surinda
राजभट यूनिवर्सिटी ना मणिपुर लेंगा की सोशल वेलफेयर डिपार्टमेंट का पुन्ना खुसम नदुना सिनबनी कॉन्फ्रेंस हौदोपगी थोरम अदुदा सोरिंदा राजभट यूनिवर्सिटी के चेयरमैन डॉक्टर टोनम ओत्रा कुन्नर MUC की वाइस प्रोफेसर गुनिंद्र पाउनम सोशल वेलफेयर के डायरेक्टर NG उत्तम अमदी RK सनातोम्बी डेबी कॉलेज ऑफ एजुकेशन की वाइस चेयरपर्सन TH आशा यावना मरु एबा मियोय कयाना सरुक याखी कॉन्फ्रेंस अदुगी मतंग द ऑर्गेनाइजिंग कमिटी की कन्वेनर RK सुजाता ना हौजिकी मतम द अंगांग सिंगना मही मसिंग तंबद आर्ट एजुकेशन गी मरु एबा असी खंगबा मथौ तारे मसीना महिरोइसिंग की करियर सेम्बदसु अचौबा साफु अमा पीबा ngam मरम असिना ngasi हौरिबा कॉन्फ्रेंस असिना ओजासिंग द हाइरिबा हिरम असिगी मतंग द तोंगान तोंगान बा एक्सपर्ट सिंगना ताकलबा मतुंगदा ओजासिंग असिना महिरोइसिंगदा अमुक संदोक्तुना एजुकेशन की लमदा अचौबा अहोंगबा अमा सोइदना पुरकपा ngamlagani हाइखि खैरकता लैरिबा रिलीफ कैंपता लैरिबा रिलीफ विक्टिम सिंगी हेल्थ चेकअप कम बेसिक साइकोलॉजिकल सपोर्ट पीबगी थोरम अमा ngasi इंडियन रेड क्रॉस सोसाइटी IRCS मणिपुर स्टेट ब्रांच ना IRCS कक्सिंग डिस्ट्रिक्ट ब्रांच के कुसम नन सिंधुना पांथोक्रे थोरम दुदा डॉक्टर S मणिकांत MD डॉक्टर Y मोहन MD डॉक्टर N होमेंद्रो MD अमदी डॉक्टर M निशान MBBS ना विक्टिम सिंगी हक्चांगी चेकअप तौखी ngasi के थोरम दा IRCS मणिपुर स्टेट की चेयरमैन नरेंद्र निगोम्बा वाइस चेयरमैन डॉक्टर S मंगलेम सेक्रेटरी A नवचंद्र IRCS कक्सिंग डिस्ट्रिक्ट की ब्रांच की वाइस चेयरमैन एन देवेंद्र अमदी सेक्रेटरी KSS धर्मदास यावना IRCS स्टेट ब्रांच की अमदी कक्सिंग डिस्ट्रिक्ट ब्रांच की मेंबर कयासु सरुक याखी इरांग असिना मरम ओरगा लाजेनदुना मफम कयादा हांगलिबा रिलीफ कैंप द लेबा मोरेगी नहासिंगदा मसा मौफना थमननबा पांडमदा चीफ मिनिस्टर एन बिरेमना मैटे काउंसिल मोरे MCM की खुटांगदा पिरखिबा स्पोर्ट्स मटेरियल सिंग ngasi थवाल डिस्ट्रिक्ट की मनुंगचन्ना लेबा वांजिंग कोदोम पोकपीदा हांगलिबा रिलीफ कैंप ता मोरेदगी लांजेलकलिबा नहासिंग अमदी अतै मफमदा हांगलिबा रिलीफ कैंप की नहासिंगदा साना खोटनबगी सिजननबा बूट स्पोर्ट्स किट्स फुटबॉल अमदी अतै पोलम क्या यंथोखरे ngasi यंथोकपा अदुगा मरि लेनना मैटे काउंसिल मोरे की प्रेसिडेंट एन थोइबना इरांग असिना मरम ओइरगा मोरेदगी लांजेनदुना रिलीफ कैंप सिंगदा लैबा नहा सिंगबु मसा मौफना लैहन्नबा हाइदुना स्पोर्ट्स मटेरियल कया पिरकपदा चीफ मिनिस्टर एन बिरेनबु थागतपा फोंगदोरकली ममांग सही की मे अहुमदगी हौदुना मणिपुर द थोकलिबा लान असिगी मनुंगचन्ना पलेल द थोकिबा लान दा असम राइफल्स ना कैस्पर गाड़ी द नोंमै मतोन लिथोक्तुना काप कापतुना मियाम तानखाइखिबा थोंग अदुमक चुचानपुर द लान असि हौखिबा नुमित अदुदा असम राइफल्स सिंगना तोरमलबदी ngasiगी मणिपुर द चही अमा हेना चथरकलेबा इरांग असि थोकलमलोय मरम असिना थोकलिबा लान असि कुसेमगी ओइबा असम राइफल्स ना नाकन नाम खक्तदा तोंगदुना थोहनबा लाननि हाइबसिगी मयेक लारबा खुदमनि पालिबा लेंगाक असिना असिगुबा लेबाक थुगाइननबा अमदी इरांग थोकननबा मटेंग पांगसिलिबा असम राइफल्स की महुत्ता मियामना हेना थाजबा याबा सेंट्रल फोर्स अमना महु सिंदोपियो हाइना सिंगतम अपुनबा नुपी लुक पलेल की प्रेसिडेंट इमा अतोम ओंबी निंगसिंगना फोंदोखरे वफम सिंगसी पलेल द पांथोखिबा पाउमिसिंगा उनबा अमदा इमा नुंगसीना फोंदोखिबनी महाकना मखाताना फोंदोरकपदा मणिपुर की कचिन कोया मफम खुदिंग सिन बतुंगना लेरिबा असम अमदी सेंट्रल फोर्स सिंगना लेपाक थुगाइननबा लान हौरकलिबा कुकी सिंग लाक्सिन बंगम लोइदौबा ओइरगदी मणिपुर थादोक्तुना चटपिख्रो अखोय इसाना इसागी इरमदम इमा लेपाक असि नाकचरगे अमरोमदा हौजिक मणिपुर गी ओइरिबा फिल्म असिदा पॉलिटिकल पार्टी तोंगानबगी वफम थादोक्लगा कुकी MLA तरा नटबा लेहौरिबा MLA सिंगना अमत्त ओइना पुनसिंदुना नसागी नरमदम नरैपाक कन्ननबा अमदी याइफननबा होनगदबनी लोइनना मिचंग मिखाई नाइबा असम राइफल्स की थोंग सिंगी वारोइसन अमा अथुबद पुरु हाइखि
इमा नुक्सीना मखाताना फोंदरपदा थोकलिबा लान असिना मरम ओरगा मयुम मकई मैना थादोकपिख्रबा अमदि लांजिलक्तुना अफम कयादा चंगजफम लौदुना लैरिबा मियोय कया ngasisu mayumda hanjinba ngamdana awaba kaya mayoknaduna lairi masida sunatna manipurda khundaminariba kanglup phurup khudingmak kham thengna wanare aruba phim amada leire maram asina manipurda deploy tawriba central security force singna singtam animakta chap manaba mityengda yengduna thokliba irang asi loisnanaba hotnau ngamloidaba oiragadi miyamda sinabiu aikoi isana isage iramdam ngakcharage haina phongdorokli eragadi la la se kano tobiro moi chabiro hanbigro akoi thokba sire phare hinge phare ko le jawrage ha ba pam akoi na hai ming da degi ngaro haibiro aigi ming Thawal amasung Kakching district apun baluk tagdal sapong lakhibagi ahan bangpok kumon thorom ngasi wangjing devi mandop sanglenda pangthokre ningsingi bai tagdal asi mamang sahigi lisingani kulumdoi gi July kunmathoi da ngasigi thorom pangthok li mafam asimakta da district ani asigi miyam gi oiba mifam amaga loinana sapong lakhibani loinana lup asina lamdam asida ingna chikna ingba chikpa hanjin hannaba hotnabada achouba thodang kaya lauduna lakhibani ngasigi ahanba mapok kuman thorom aduda tagdal gi chairman Dr. Yangkhom Bhagachandrana thorom mapu oina saruk yakhibaga loinana lup asigi legal advisor sing and modhu amasung KS Jiten amadi vice chairman L Thamboy Pokthak loi sing K Michael and Munal L Subhas Dr. NG Devakarna Dr. N Rajiv Kumar Y Rajendra Dr. AK Brojensu President Member Singh Oina Saruk Yaki Mamang Sahigi May Ahumdagi Horakiba Purup Anigi Unkatnaba Asida Ima Lebaki Damak Tawaina Ponta Pikraba Maite Atoba Atobi Singi Mapamda Minute Ani Tumina Leptuna Ikai Kumnabo Utuna Haudoki Bangasigi Thorum Aduda Tagdalgi Convener Jotin Kumar Waikomna Nungi Eva Wapam Tambagaloinana Tagdal Semkibagi Pandam Amadi Haukiba Sahi Ama Asida Lup Asina Kari Kari Taudang Laukiba Haibadu Miyamda Masa Kaina Thamki Ataiwa Ngankiba Singna Hojik Asi Lamdam Asida Ingba Chikpa Hanjile Haiba Yakiroi Relief Camp Singda Saidang Duna Lairiba Ichil Inau Sing Asida Masa Masagi Ponapam Maramdamda Aduda Hanjinduna Laitriba Fawada Ingba Chikpa Hanjile Haibasi Haiman Batokani Miyamgi Kolau Haibasi Taibang Sembiba Mapugi Konjeli Haibasi Kangminasi Haibana Singba Wapong Kayasu Wang Ngangkiba Singna Tamnaki Chairman Bhagachandrana Tagdalna Khamaikai Asida Mating Label Loop Ama Oina Miyamga Matam Supada Chatminagani Lamdam Asida Ingba Chikpa Hanjinanaba Angamba Thakta Mari Lainaba Singda Pressure Pigani Haiki Arambai Tengol gi Lusing Purel Korongan ba Kunman gi Medyang Makada Kakching District ki Wangu da Hangliba Arambai Tengol Unit 12 amadi Pambai na Lusing ba UNLF MP amadi Forest Department ga punna khusam naduna uchar kya thakre Wangu gi Ibudau Yelangba Ching amadi Wangu lamkhai da tathakiba uthabagi thoram aduda Punna Uchara Lising Machongaram Thaki Thorom Aduga Mari Lenana Arambai Tengol Unit 12 Commander Bobo Huitromna Uthabagi Thorom Asi Lengang na Lamdam Asigi Mahusagi Saktam Kanana Changchiliba Uthabagi Thorom Asugat Poina Pangthokpani Loinana Thorom Asina Kha Maikai da Leiba Ching Pat Amadi Turel Singi Saktam Ngaktuna Thambadasu Achobu Mateng Oiragani Haiki Irabot Foundation Manipur na chatharakpa pukai cholhalo lomi campaign gi manung channa Kakching district ki manung chanba Yanggol Ningtho Marilda chaba yaba uhai panba uhai pambi kya thakre Champra Komla
लफोई ड्रैगन फ्रूट याउना उहई सिंह थाबगी थबक अदु इरावत फाउंडेशन मणिपुर की हेड ऑफिस के मिजेंग मखाद कक्चिंग डिस्ट्रिक्ट ब्रांच सिंधुना पांगथोखिबनी थोरम अदुगी मतांग इरावत फाउंडेशन मणिपुर की प्रेसिडेंट के.एस. गोपेना चिंजाक मिपाल तांगदब लमदम अमा ओइननबा लुप असिना चंगचिलिबा कैंपेन असी मखा तानसु मणिपुर की अतै मफम सिंगदा पांगथोखिगनी लोइनना असिगुम्बा थोरम असी मपुंग फाना पांगथोकपा ngamnanaba horticulture department na uhai panba pambi sing pibirekpa sigidamak su thagatli haiki Kaching District Olympic Association KDOA gi annual general body meeting asi District Sports Association DSA Kaching gi office ta KDOA gi president KS Dharmadas na preside tawduna pangtokre meeting aduda tongan bo warep kaya su lokre ngasigi meeting aduda KS Dharmadas na Kaching District asida laiba District Association singi oina games sing pangtho haningbagi warul thamki KDOA gi general secretary Morangtem Nilona lisingani kunithoi lisingani kulumdoi lisingani kunmari gi secretary report piki amadi treasurer Yengkhom Ojitna lisingani kunithoi kulumdoi kunmari gi financial statement account putoktuna nainabaga loinana secretary report amadi financial statement animak yetnaba leitana fast tawki masida natana ngasigi mifamna district association singna mathang tha august ta manga fawgi manungda renewal fee piba hainasu yanaki wiping every tear from every eye haiba hiramda nomogi oiba media persons singi oiba lemna layang throm ama all manipur working journalist union amjugi golden jubilee celebration ga mai leinana manipur press club ta pangthokre sangai trust foundation leima chanu nawa tengbang lok indian dental association manipur state branch ibutombi eye care chuchampur kanchipur amasung All Manipur Working Journalists Union ga punna khusamnaduna pangthokhiba lemna layang thoram aduda medicine gynae dental eye na singba singi layangduna maduda changba hidak langthak singchu lemna yenthoki amani doctor sing amasung staff yankhai henbana health camp aduda saruk yaki free health camp aduga mai leinana Sangai Trust Foundation managing trustee Salam Prasantana phongdorokpada London asida media person singna lawriba thodang sing amadi imung manung singna thengnariba awaba asi masak khangba oina thorom asi pangthokpani ngasigi health camp asida mapung oina piriba khudong sabasing adudi medicine gynae dental eyes sing asida media person sing da hypertension urine test tawba BP checkup tawba blood sugar test tawbana tinjang kajang daba punsi ama oina daba thorom asi pangthokpani haike thangta haibasi manipuri culture gi achauba thodang ama lawriba manipuri culture gi yanglen saru amani maram asina masi khangba haibasi marebak soidana nungsigani haina Manipur University of Culture gi VC professor Paunam Gunindro na phondokre Manipur gi nat amadi culture ama oiriba thangta asibu subject oina hapkiba matamdagi subject asida topper tarabasing amadi Manipuri jagoi isai gi lamda Mark Wangna Pangduna pass taurakhraba class 10 amadi 12 ki mahiroi sing sahi khudingi okpagi thoram pangthoktuna lakpagum ngasisu ki marks na sinduna palace compound laiba government dance college da pangthokkiba Nepal suba felicitation ceremony gi thoronga malina na wafam asi mahakna phongdokhibani mahakna makha taraduna hai haukiba sahi lisingani tarawum doida thangta gi subject ama hangnana ba hona si syllabus ta hapchi haina honabada oigadra oiridra haibagi achauba wahang ama lakhi lisingani tara maridagi haurga class 9 da syllabus asi hapki matam mahiroi hojik khajik hengalakpana ngasidi mahiroi kayama tamle exam thare taseng namak thangta haibasi isagi culture amani masibu khangdrabadi masagi maramdam nuksiba faudaba da natana ahallaman nuksibagi minungsi yaugani haiba thazade phondoki panbayabadi chahi asigi oina class 10 da mahiroi lising ahunga chamaga hupuni pana thangta gi subject ta
एग्जाम थाकी अदुगा क्लास 12 की ओइना महिरोई चामरी हेना एग्जाम थाकी ngasi felicitation award asida hoki bachai lisingani kunithoi kulumdoi amadi kulumdoi kunmari hairiba chai ahum asida thangta amadi manipuri jagoi isai gi lamda topper tarakraba mahiroi taramanga amadi mahiroi sing asibu takpi tambiriba instructor yankhai henbada mana piduna ikai khumna basu utkhi thoram aduda kemax ki president nithojam Ajit Kumar amadi kosem gi secretary khunrakpam asni kumar su mithunglen sing oina saruk yakhi Moirang Purwa tradition ki hiramda thama chumna chathagadaba kunthra suba theater training ngasi dagi palace compound leiba Sumang Lila Sanglenda hokre training ngasi Manipur Sumang Lila Council amadi theater mirror punna sinduna chathabani training asigi project director na lamdam asigi saknair ba Sumang Lila artist Sograkpam Hemanta amadi theater mirror ki director Khagemba Warepam na camp director oiri thoram aduda training asibu huduk lamba amadi lisang sitna chatharakpa thawai haplamba laikhidraba theater gi oja padam sri warepanabagi mafamda minute ama tuminna leiduna ikai khumnabu utpaga loinana oja asibu ningsingki training asida theater bu pamjaba naha oiba nupa nupi amadi angang nifuromna saruk yari चलिब थासिगी तरामागी नुंगथिल पुंग मरी रोब ताबदा युम मैना चाकिबदगी अवाब तारेबा बिष्णुपुर डिस्ट्रिक्ट की मनुंग चनबा निथोखोंग वार्ड नंबर 12 त लैबा कोंथौजम रॉबर्टसन गे इमुंगदा निथोखोंग प्रोटेक्शन कमिटी ना ngasi angamba sel gi mateng pangkhre निथोखोंग प्रोटेक्शन कमिटी की थौमी सिंगना रॉबर्टसन गे इमुंगदा लाक्तुना angamba sel gi mateng adu खुसिन नखिबनी हाइरी KCPMC Progressive na ngarang takhilda RK Prithvi Ngambabu kaptuna hatlambabu maike adonggi miyamna yaningdaba amadi pendaba phongdorokli ngase Youth Development Club YDC top khunona sinduna Tinsit Road laiba club sing amadi maira paibi sing oiba mifam ama mihat asiga mari leinana YDC club ta pangthokre ngarang July kungi noktil pung mari rom tarakpada Imphal East District ki takhil manak ngaram lambida RK Prithvi Ngambabu KCPMC Progressive ki kangpuna minungsi yaudana nomaina kaptuna hatlaga hundok piramba bo mifam asina right to life singnaba khwaidagi minungsi yaudaba mihatni haina condemn tawki ngasigi mifam aduda laikhidraba RK Prithvi Ngambagi apokpa L Rajan Singhna mahaki machabu minungsi haitana hatok piramlibasi mioibagi minungsigi wangmadani amadi imung manungda mahakna hinglingaida semdoknanabagi tanja piramlabadi pelamgadabani haina pendaba phondoki machabu siraba matungda capital punishment piwa yananaba makhal kyagi maral pisinbagi hainabi asi matungda amukhana thon biganu laikhidraba RK Prithvi Ngamba gi nupi amadi pikliba masa ani asu leihori makhoi gi damak lengak na pangba yaba mateng sing pangbiu phongdoki miyangi mifamna government asina hojik phawbada mihat pasing phaba ngamdaba haibasi yamna ikai ningai ni haina su phongdoknaki asigumba thodok asigi responsibility di Manipur government na perform thoi maram aduna RK Prithvi Ngambana hundok lamliba magi nupi amadi angang anigi tungi punsigi damak matik chaba thorang ama paikhat pigadabani haina demand tawki mamang sahigi July 3 ta Jojang Tek area da mangkiba Takel Kolom lekai dagi pijam Hemanjit ki aroiba mathong mangam thasi kunmari da pangong na mahut sinduna pangthoklagani haina Hemanjit ki apokpa pijam ibungobi na phongdorokli ngasi Takel Kolom lekai da leiba pijam Hemanjit ki yumda pangthokkiba pawgi mifam amada wafam asi phongdokladuna Hemanjit ki apokpa ibungobi na hai mahaki machanupa pijam Hemanjit amadi hijam linthoi nganbi ani asi haukiba chahi gi July 3 tagi mafam khangdana kuki khun ama oirwa Jojang Tek area da thiba khangkhidabani mahairoi ani asibo
थिबिनब मणिपुर की चीफ मिनिस्टर याउना सिक्योरिटी एडवाइजर अमदी मरी लेनब अथॉरिटी दा मेमोरेंडम कयारक पिसंदुना लाखिबनी अदु थबक्त ओंथोक पिरकपगी पाउदी फंखिदे मतमदी अदुमक हौखी मखोय अनेगी केस असि CBI na पाइक्रे हाइबा पाउदी फंखी चेनब मियोय मरी फारे हाइरकी अमदी पुनेदगी मास्टरमाइंड अमा फाकी हाइबा पाउदी फंखी अदु मखा ताबा केस सथरिबा नत्रगा मखोयबु चराक पीबगी पाउ खुमांग चौक्सिनबगी पाउदी अदुमक फंखिदे मखा ताना CBI की ऑफिशियल अमदा हंगलुबदा चीफ जुडिशियल मैजिस्ट्रेट कामरूप असम दा चार्जशीट थाक्रे हाइबा खंखी लेंगाक कयारक हन्ना तक्सिंदुना लाख्रबसु लेंगाक असिना ताबीदे लोइनना पासोई केंद्र की हानागी मिनिस्टर ओरंबा मीराबाई याउना मणिपुर की गवर्नर अमदी चीफ मिनिस्टर दसु केस की वाफम नतना मखोई मथौंगाम पांथोकप याननब तक्सिनखिबा लैख्रबनी अदुबु मिचंग संग लैतब इमुंग ओइबना ताबीखिदे मचानुपा असि हिंगली नत्रगा सिरे हाइबगी चपचाबा पाउ खंगदे मसागी सरू मचेत अमा फावबा याउदना मैतै एखोगी थाबांदा लाक्लबा जुलाई 12 असि मखोई चही अमा फारकपा नुमित ताबना मथौ मंगम पांथोकलगनी फोंदोखी माई पाकपा मी अमा ओइगे हाइबसी सीमा तौगनी हाइबगी मंग चंगी मंगलिबा मंग अदु थबक ओइना ओथोक्तुना मखा ताना लेप्तना चंगछिल्लबा मतुंगदा माई पाकपा मी अमा हाइबदु ओइबा ngam हाइना एंजल चिल्ड्रन हॉस्पिटल की मैनेजिंग डायरेक्टर डॉक्टर याइखोंबा तावरेमना फोंदोखरे वफम असि हौखिबा कुमजा 2013 हौदुना डॉक्टर याइखोंबा तावरेमना डोनर ओइदुना महाकी लैखिद्रबा अपोपगी मिंगदा तावरेम कुलचंद्र मेमोरियल मेरिट अवार्ड हाइना महाकी पोनफम ओइबा खुंबोंगी ओइना बोसेमना लौबा क्लास 10 अमदी कोसेमना लौबा क्लास 12 एग्जामिनेशन दा पास तौरलबा महिरोइ सिंगदा मनामथुम यंथोकपा थोरम गमाई लेनना फोंदोखिबनी लोइनना लमदम अदुदगी चही असिगी नेट एग्जाम दा पास तौरखरबा महिरोइ अमा याउना हौखिबा चही 2012 गी पिहौदबा अवार्ड का लोइनना हंदक चही ग पुन्ना महिरोइ मरफु माथोइदा अवार्ड खुसिनकी अवार्ड यंथोकपगी थोरम अदु खुंबोंगदा लेबा इम्फाल वेस्ट स्टूडेंट्स क्लब अमदी फ्रूट्स प्लांटेशन मिशन मणिपुर अनिना सिंधुना खुंबों मवांग लेकाई कम्युनिटी हॉल दा पांथोकपा मनामथुम यंथोकपगी थोरम अदुदा फॉर्मर MP डॉक्टर थोकचोम मैना अमदी इम्फाल वेस्ट स्टूडेंट्स क्लब की प्रेसिडेंट डॉक्टर कोलम रवि न थोरमगी मरु ओइबा अथोइबा मिथुंगलेन ओइना सरुक याकी थोरम अदुगा मरी लेनना अवार्ड अदुबु डोनेट तौरकलिबा डॉक्टर याइखोंबा तावरेमना मखा ताना हाई अइखोइ मियोइबदा ख्वाइदगी मरु ओइबा असि हक्चांग फना लेबा हाइबसिनी मसिग लोइनना लारिक लाइसु हाइबसिसु मरु ओइ हाइरदुना लारिक पाइ हाइना पंगपाद पाबसु कानदे मरु ओइरिबदी ब्रेन निखिना फंक्शन तौहनबा अदुनी पांदम अमा थमदुना होनरबदी गमलोइदबा लेते वखलदा सिमा ngमगनी हाइना चंगचिनगदबनी थबक अमा तौवा मतमदा रिक्स लौवा ngमबसु मथौ ताइ हाइकी मखाताना हौरकलिबा महिरोइसिंगदा वखल लौसिंग ओइगदबा वफम क्या थमखिबगा लोइनना महिरोइसिंगना माइ पाकपा मी अमा ओइननबा होतनबा मतमदा महाकना पांगबा याबा मतेंग पांगखिगनी हाइबा वफमसु फोंदोखि चटलिबा चहीसिदा कोसेम बोसेम अमदी CBSE ना लौबा एग्जामिनेशन सिंगदा माइ पारकलबा अमदी मकोक मथंग तारबा नंबोल एससीगी मनुंग चनबा नंबोल लाइटोनजम खोरी लेकाय दा लेबा महिरोइ सिंगदा खोरी लेकाय यूथ एसोसिएशन नंबोल ना ओकपा अमदी मनापेबगी निपाल सुबा थोरम एसोसिएशन असिना सिंधुना खोरी लेकाय कम्युनिटी हॉल दंगासी पांथोखरे थोरम दुदा नंबोल म्युनिसिपल काउंसिल वार्ड नंबर 6 की हानागी मेंबर लोइना KLYC की हानागी जनरल सेक्रेटरी मोंगजम जुगेश्वर NG कॉलेज की रिटायर्ड प्रिंसिपल लायरंजम मंगलेम्बा KLYA की प्रेसिडेंट डॉक्टर मोंगजम रंजित हैग्रुजम हाई स्कूल की हानागी हेड मास्टर मोंगजम भैरव अमदी डोनर सिंगना अथोय मिथुंगलेन सिंग ओइना सरुक याखी थोरमदुदा खोरी लेकायदा लेबा क्लास 10 12 ता पास तौरबा महिरोइ सिंगदा मखोयगी तुंगी पुंसीदा करी ओइबा पामी हाइबा अपाम्बसिंग फोंदोक
hanki amadi akhang ahi kayana makhogi tungi punsida mai paknanaba wafam singi maramda wangangki loinana mai paklaba mahar singda sel gi mana citation sing piduna poning thawatki ngarang midang thawai mirel gi apunba nupa nupi singna Imphal East District ki manung chana leiba purei romba khonang makhong gi hauraga Imphal East ke mafam ayambada chaniga marfudrama parlak suba khongchat amaga mari leinana iramdam ifurup asibu kannanaba thawai khwakta haptuna iramdam asibu kuki terrorist singdagi ngak seliba khun ngak ko singidamak miyamdagi angamba thaujal nikre khongchat aduga mari leinana thawai mirel gi member amana phongdorokpada lojing loyada leiba aikhoigi iramdam ifurup asibu ngak seliba makhoigi damak mathau taba khudingmak miyam hupna mateng pangpham thoi haibagi wakhalonda thawai mirel gi thopuba singna makhoi gi damak miyam dagi angamba cheng amadi atai mathau tab sing mateng logjabani ngarang phawba miyam gi mafam dagi thawai mirel na angamba hablak pa cheng amadi atai polam kayana lamdam asigi lojing loyat leiba aikoi gi kun ngakli basingda mateng pangduna lakli lamdam asida leiba miyam nasu loji loyada kun ngakli basing asigi awa ana kaya asi khangbiba mathau tai hadakta inau-nauna jiribam da thokliba irang asida su lamdam asigi miyamna hupna mateng pangpham thoi asigumba thong asi hana Imphal amadi atai akoibada thokrabasu ngasidi jiribam district ta thokle masigi phibam asi state lengak amadi center na khangbiduna athubada kuki narco terroristing asi laksin view natrabadi chuchampur more amadi kangpokpida maitai phurup amat laiba ngamdaba adugum jiribam district tasu oirakloi hainiai leite haike Rahul hidangna iba mahusagi ifut haina mingtuanba saireng lairik ama ngasi sahitya thopanglo Sathauluk Imphal na sindra nitaipat chuthek leiba Directorate of Information and Public Relations DIPR gi auditorium the Phongkhrei like Phongbagi thorum aduda the Cultural Forum Manipur gi President Koijam Santibalana Chief Guest amadi Sahitya Academy Awardee Sarchan Thiamna President oina saruk yaki loinana saknairba critic Salam Tomba na lairiki matang do wangangki lari phongba aduga mai leina chief guest oina saruk yakiba Koijam Santibalana phongdokibada nahakayana Manipuri sahitya da sangchilakpa asi yamna nungaiba phawi Rahul hidangna mahaki punsida mahaki mabokna achauba thodang lobiduna mai paknanaba hotna biba amasung saireng oina irakpa haibasi Thagatningai ni haina su phongdoki loinana mahaki saireng singda Manipur bu nungsibagi mamitai Manipuri sahitya da anauba mirol kaya walak liba asi menkhatnanaba hojiki mirol nasu hotnaba mathau tai haina su phongdoki Koijam Jitian ga ani suba lairik khoyum nongdam kau kobat lairik ama ngasi Manipur Press Club ta pangthok pathorum oda Phongkhrei Manipuri Literary Society Imphal sindra moirang kangleiron gi manung chanba khambat hobi wari singbulda yumpham oiba Koijam Jitian na iba lairik phonggi thorum aduda DMU gi School of Humanity gi din Professor Sagol Sam Lanchenba Meitei Manipuri Literary Society Imphal gi President Naurem Lokeshwar Singh amadi Usam Indra Khundrakpam JP na athoiba mitunglen thoromapu amadi akhanaba mitunglen oina saruk yakibaga loinana ngasi phongliba lairik asigi matangda Dr. Mayang Lambam Sadananda Assistant Professor DMU na wangangki ngasi phongkiba lairik asigi aiba Koijam Jitian na hai lairik asi irakpa matamda asuki matik awaba mayok nakhi khamba thoibi wari da yawriba kau asina horakpa amadi mahaki punsida impham oiraga lairik asi puthokpani lairik asina tungi horakliba mirol amadi hauze hiram asida thijilliba kayada achauba kanaba ama pigani haibagi thajabal lei phongdoki panbayai Koijam Jitian gi ahanba khutnam saktam kaubo sarengi lairikta Manipur Literary Society na to amasung angaurei sahitya mana amadi Cultural Forum Imphal gi takhelambam Devita Ningsing mana
फंख्रब नौना मचिन तुमखलक्लिबा अइबा अमखकनी परफॉर्मिंग आर्टिस्ट सेंटर PAC ना चही खुदिंगी चथदुन लाखपा थरंगी मनुंगसना चही असिगी ओइनसु सेंटर असिगी नौना पुथोकलबा प्रोडक्शन कांग कुमहैदा सायोल तरागी जगवगी खुटेक दस अवतार हाइना मिंगथोनबा प्रोडक्शन उठ्रे पोरमपाट लाइबा सेंटर असिगी संगलेंद पांगथोखिबा प्रोडक्शन असी उठपगी थरमदा चीफ गेस्ट ओइना सरुक याखिबा डायरेक्टोरेट ऑफ आर्ट एंड कल्चर गी डिप्यूटी डायरेक्टर प्रोग्राम जी धर्मदास शर्मा हाई ऑर्गेनाइजेशन सिंह असी करी लेवल द लैबगी हाइबा यामना खंगनिंबा मिसक अमा ओइना आर्ट एंड कल्चर गा मरी लेनबा प्रोग्राम सिंह यारिबा मखै चिथदना येंगदुना लागली आर्टिस्ट सिंह पामबसी मियामगी मिनुंगसी अदुनी आर्टिस्ट सिंगदा ख्वाइदगी नुंगाइगदबा अमदी वहलोइदबा मवोंगद करी तौबा याबगे हाइबदु थिदोकनबा होटबनी ऑर्गेनाइजेशन सिंग असी मिनिस्ट्री ऑफ कल्चर की मखादा ग्रांट फंगदबा लैबना रिकमेंड तौरकपदा नियम चुमना तौबा ngamnanaba yengbani tasengna thabak tawriba artist natraga organization singda grant sing asi phanghanningi salary natraga production grant ki oina su kyamarum lei organization sing asi seda khaktamak mapung fana uhallaga asengbadana mapung fadaba yauri all india ki oina ministry dagi grant tanaba matamda masak khangdaba organization kaya yaudaba sunate maram asina active oina thabak tawdaba organization sing kupna screening tawba mathautai maduna tragadi paperwork khaktada yumpham oiraga grant fangba yabasing khan khagadi active oina thabak tawjariba organization sing maning halaknabagi masak oigani haiki mahakna makha taraduna high state ki apunba budget tagi art culture da piriba ase 0.25 khaktamagni adu handak sahi oina ani sida lenga ki cabinet mifamna 0.75 yohannabagi yanaba ama laikrabasu thabak oinadi onthoraktri loina district art and culture office haina chingi district singdasu thamnanaba thawrangsu kanna hotnari phongdokhi matam kuinadagi sembidana leklaba imphal kongba airport road thingbagi khongjang ngarangdagi horkiba adu mukhatana chathari lambi thingbagi khongjang aduga mari leinana kongba apunba mera paibi lukki sorai sam merina phongdorokpada matam kuinadagi lambi asi sembidaba haiduna sembidana ba haiduna mari leinaba singna takchinduna lakhi adubu lambi semnanaba ayaba piraktuna semba hormlaba matung ikhang khangaudana landam asida thokliba irangna maram oiduna lambi semagi thabak lepkhre adum oinaba leibaki oiba isu oibana maike adomgi miyamsu awaba kya khangduna lakhibani adubu lambi asida chathok chachin tawriba myoi kya accident thoktuna lekhidaba kya amasu yawkhrabani masida natana lambi asigi nak yetta khundariba angang kaya lambi asidagi thorakpa ufulna laina kaya nabata natana lambi asida thoktuna mahi masing tamba chatpada khudong sadaba kaya ama mayok nariba asigi khanbiduna athuwa matamda mai leinabasingna lambi asi sembiyo haijariba asi tabidrabadi makha taba akanba khongjang kaya changsin lagani loina lambi asi sembidriba fawba lambi thingbagi khongjang asi handokloi hairasu mahakna phongdokhi hauthi lalawasingna tel abib drone na landaduna attack chathaduna mioi ama hatkraba noma leiraga hauthi na control toriba haudugida airport ta Israel gi warplane singna landakhre Israeli defense minister Yoav Gallant na haikibada Israeli citizens singi igi mamalai Iran na sogatpa hauthi singna makhoida landaba ngamlabanina Israel na su makhata na lan chathagani hojik haudaida the chakliba mai asi middle east jarok labani irai numita tel abib the houthi singna landarakkiba aduda Israel na soidana houthi gi mathakta landagani haina Israeli minister Gallant na wasaktuna haikibani Israeli military na phongdokibada makhoi war plane singna houthi gi terrorist regime gi military da target tawduna attack chathaki amromda houthi rebel singna su Israel gi mafam kaya da attack chathaki hari
बांग्लादेश सिविल सर्विसेस थबक चंगबदा कोटा थमलीबगी मायोक्ता इरांग थोक्तुना मियोय कियागी पुंसी मांगख्रबगी मतुंगदा लेबाक अदुगी सुप्रीम कोर्ट ना राय अमा पिख्रे अदुम ओइनमक रिजर्वेशन पॉलिसी बो मुथतपदि ओइखिदे हाई कोर्ट ना कोटागी वाफम अमुक हन्ना पुखलकपा अदु सुप्रीम कोर्ट ना याखिदे बांग्लादेश सुप्रीम कोर्ट ना कोटागी वाफम द चाद तरे तमक थमननबा हाइरि चादा मरफुद्रा हुमदोइदी मेरिट बेसिस द गवर्नमेंट जॉब्स ता खन्ननबा हाइरि लिसिंग चापा हुमरामा थोइदा बांग्लादेश के निंगतम लांद सरुक याखिबसंगी इमुंग मनुंगी ओइना चादा मंगा पीगदबनी अतै कांगलुपकिना चादा अनि खाकदबनी हाइखि अमरोमदा लेबाक सिनब थुंगना चथरिबा कोटागी मायोक्ता हौरिबा खोंजंगबु लाक्सिननबा उबगा कापु हाइना गवर्नमेंट ऑर्डर थोक्रे हिंसा थोक्तुना यामदबदा मियोय चामगा कुंट्रा हुमदोइस सीख्रबनी चामगा लिसिंग चापन हुमरामाथोइगी लिबरेशन वार वेटरन्स की मरीमता सिंगना थारखिबा पिटिशन अमा हेयरिंग तौर मतुंगदा गवर्नमेंट जॉब सिंगदा चादा कुंट्रा रिजर्व थमनबा हाई कोर्ट ना राय पीखिबनी हारि मदुगी मायोक्ता लेबाक सिनब थुंगना खोंजंग चंगसिलखिबनी सानबगी पाउ ऑल मणिपुर वॉलीबॉल एसोसिएशन इम्फाल की मखादा बाजार बोर्ड कमिटी वांगजिंग खुनौना सिंधुना वांगजिंग खुनौ लंपाक चथरीबा फर्स्ट स्टेट लेवल जूनियर बॉयज वॉलीबॉल टूर्नामेंट की ngasi sanakhiba मैच अहुम की अहानबा द NYVN नंबोल नावरेमना काको कक्चिंग खुनौबु सेट अहुम अमा पॉइंट दना 23 25 25 17 25 18 25 22 द माइथिबा पिख्रे अनिसुवा मैचना LPC वांगजिंग खुनौना सेदो नोमाई खोंगबु सेट अहुम सोइनोदा पॉइंट 25 20 25 16 अमदि 25 15 दा माइथिबा पिखि अहुम सुबा मैच टी सेट अहुम सानरबा मतुंग नोंग चुबना मरम ओइरगा यैथोकि मैच असिना पोस्टपोन तौदिङैदा BBC वांगजिंग खुनौ अमदि KYLSC काचिखुल अनिना सानकिबदा BBC ना KYLSC बो सेट अनि अमदा मांगजिल थाकी अरोइबदा मरोपो अमुहन्ना महोत मिनिस्टर वाई खेमसान ना सलाम ग्लोबल एजुकेशन कंसल्टेंट ऑफिस हांगदोख्रे आर्ट एजुकेशन एंड चाइल्ड राइट्स की मतंगदा नमित हमनि सथगदबा इंटरनेशनल लेवल कॉन्फ्रेंस अमा ngasi हौदोख्रे महौसा इफुट अमसुंग खोयुम नोंदम काउ मिंथोनबा लाइसिंग फोंख्रे लोइनाना हौथीना कंट्रोल तौरिबा हदैदा फोर्टा इजराइल की वार प्लेन सिंगना लंदाख्रे ngasi damakti paudam pijaba matang asida loisinjare mejang tabirba khwai punopo amuka hana khurumjari।